DM University campus manungda laiba mahiroi loop amagi sanglenda mapangal kanba bom ama pokhaikre mahiroi ama laikhidre amana asok apan nangkre bom pokhaibagi thaudoka singarang numidang pung 8 kunrom taba matamda thokibane thaudoka du da laikhidraba mahiroi adu Bishnupur district ke manung chanba upokpidagi oinam kenegi chahi kunmari apokpana ingocha kawi asokpa mahiroi aduna kaibulam jawdagi Salam Michael chahi kunmari apokpa Salam ibom chani makhoi animak DM College of Science ta 5th semester tamliba mahiroi ni hairi thogdok thokfam dagi fangba pauda IED oiramgani haina chingnaba mapangal kanba bom adu pokhairakpadagi paithorakpa machet makai singna mahiroi ani asi panbadagi sokhi khudakta makhoi ani bo Raj Medicity da laikat nakhi adu bukenegi hairiba mahiroi asi pung amarom laikat naraba matung laikhidabani mahaki hakchangi mafam kayada bom machet na panbagi dakfam sing leiramkhi hairi atopa mahiroi Michael na makhong da panbadagi sokpane mahaki fibam di thoina khudong thiningai oidre hairi bom pokhaibagi thogdok adu Kibaga Manipur police ki makok thongba official sing yaw na mafam adu da laktuna yeng sin kibaga loinana case ama laukhatuna thizin ba hokre amaromda college campus ta bom pokhai halamba asi kanana chathabano haiba khangba ngamdre kanagumba loop amata nasu wafam amata fongdorok palaitri na Manipur to foto sono kaizia so use foto ade tiki sono usaki like sono lura